ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯃꯈꯜ ꯃꯊꯦꯜꯅꯤ, ꯀꯞꯄ ꯅꯣꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯜꯂꯒ ꯄꯨꯟꯁꯤ ꯑꯁꯤ ꯆꯠꯂꯤꯕꯅꯤ꯫ ꯏꯁꯥꯗ ꯍꯣꯠꯅꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯏꯁꯥꯗ ꯊꯝꯖꯩ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯀꯅꯥꯅꯣ, ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯁꯛ ꯇꯥꯛꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯄꯥꯟꯗꯝꯅꯤ꯫ Every day is a struggle in my life. I will accept and I can solve my problem in every situation, whatever it may be. Soma Laisram. Manipur film industry ki saknairabi multi-talented like actress, singer, anchor, YouTuber, brand ambassador, host, etc. Manipur amadi India natana Israel, Korea faubada mahakpu pamjaba fans kaya amang asidi leiri. Video asidagi mayamna khangpigani madudi Somagi family background Karamna piklinghaidagi hauraga hauzik faubada Manipur film industry asida mai pakliba personal website, boyfriend, hobby, awards, music, album and films. Maram aduna video asi loiba faubatang yengbiu amadi wari asi achumba ngaktani ahenba semjan sajanba natchadi. RIKESH Technique channel gi maigaidagi mayambu ikokna khoramjari. Video asi subscribe tawbiu amadi all bell buttons nambiu. Marakta advertise utlabadi skip tawbidana loiba faubatang yengbiu. Channel asigi pandamdi miyambu motivate tawba wakal thauna pibani. Somal Laisram Kaisampat Imphal Manipur dagini Matsin Maupa Marigi Manunda Mahakna Ahum Subini Piklingai dagi hauraga Little Flower School da Mahai Tamkhirami Adugi Matung Temple of Learning School Kansipur da Higher Secondary Loisinki Further Study Gidamak Rajasthan University da Bachelor of Arts Loisinki Piklingai dagi Isai Zagoy Yam Pamjavana Laikai Harau Kumai Yausang Sports Meet School Functions Kayada Zagoy Isai Yaukirami Matam Aduda Mama Mapana Mahaki Pamjaba Du Ubada Mating Taukirami Class 2 Kaba Matamda Child Artist Oina Durdarshan Kendra Imphal ga Khutsamnaraga Role Macha Macha Kayama Kumkirami Class 10 Tamlingai Matamda Fashion Modeling Career Haukirami Saknai Rabi, Manipuri film industry ki choreographer, Nina Takhelembam, amadi fashion coordinator, Kavita Kaisam Makoy Anina, Somagi Hona Jamal Adu Ubada, fashion modeling career aduda mating tawkhirami. Matam aduda, Durdarshan Kendra ki Sanghalasi Malem haiba program aduda, TV Daily Report News ki representator su oikirami. Piklingaidagi hotnadaba yade haibagi wakhalda thabak kaya ama tawkhirami school kabaga loinana. Tha kharagi matung Somal Laisram fashion show participate tawkhirami. Ahanbada 2009 Orange Festival. Anisubada Mega Miss Northeast Guwahati Runners Up for Best Traditional Costume Fangkhirami amadi Catwalk of the Year title su fangkhirami. Ahum subada Miss Northeast competition da as a top 5 select fangkhirami adubu winners okiramde. Competition haibasidi mai pakpa mai thiba haibasidi hauna sani haibagi wakhalda honabadi lepamde. Sahi kharagi matung laibak thiba thaudok ama thokhirami. Awan nungai gi sangsar asigi marakta mapabung adu khudong thibadagi laikhiramde. Matam aduda class 12 exam su oibaga mapabung laikhidabagi maramna film offer kaya ama lakhirami adubu offer adu laukhiramde. Mahakna pamjabadi medical line da MBBS tawbani adubu sale gi awaba na ngamdabana music album rom da mai onsinkirami. Somal Laisram gi ahanba music video album asi Hey Go haiba video asini album asi mayamna pamnakhi mathang manau album kumlaba matung film gi offer fangkhirami. Film adugi mamingna Fizang Marumda, directed by Bimol Sharma with Kaiku, Gokul, Sadananda, amadi Abenauga loinana. Somagi ahanba film oibana script adu ahingda tumda makai pakhirami mai paktaba yade haibagi wakhalda. Madugi matung lepa laitana 2011 Laima loiba tare taraju 2012 Hiktharaba Samji La Laipakta Laifau 2013 Hajagi Mahing
Amamba Sayon. 2014 Hu Chagi. 2015 Toro Hingbagi Mahaw Nangna Nokpa Yengningi Nungsi Faizay. 2016 Nungsi Faizay 2 Nangi Saktam Nungsi Veheli. 2017 Tomthin Siza Inakta Lairingay Ichangi Laidhi Mitlu Akunba Takhelay Kaungamdraba Facebook Aibu Hingkhora Aibu Sikhora. 2018 Laisabigi Macha Nuray Hiyai Yotpi Chanu IPS Laisilda Palaba Thaja. 2019 Kau Phaba Ningthiba Nonglik Khurai Angaubi Ningthau Chanu IPS 2 Amuba Kundo asinachingbani. Music album Angauba Malang isay asi masamak na sakpani amadi mayamna pamnaba oiki. Mathang Pele Aigi Thamoy 2.3 million views on YouTube. Nonglikla Pirangla 2.2 million views. Ngammadi Fajaw Thamoy Gitelanga 7.7 million views. Lona Lona 3.4 million views. Haikibadai 4 million views. Ngaijarakpa Kuireda 5.5 million views. Sang Thokle 6.4 million views. Tumin Tumin 4.2 million views. Nan Manipuri na fauba lon khangdrabasu somagi fajaba saktam expression dance style mayam asi ubada viewer mayam gi pukning chingsalli. Somana interview amada hai madudi actor natraga any profession, it may be job or business, discipline, quality maintain, presentable, dedication, present minded, hard work, active, respect, smart work mayam asi maru oy haina panki. Amadi iramdam asida lairiba fazaraba asangba laubuk lamhang hai lay mayam asi yokhatminasi madi free air pollution haiba iramdam ama ohensi. January 2020 YouTube channel gi mamingna Soma Laisram haina hangki. Channel asi Manipur gi oina ahanba khwaidagi yangna 1 lakh subscriber oiki. Thauna Lairabi Isal Amana Asumna Ngamba Haibasi Iramdam Asigi Yamna Sautok Chaningaini. Somana Ngamlaga Asom video Yengbiri by Samaksu Ngamgani Haibagi Asa Thamjari. www.somalaisram.com Website Asidagi Photography, Videography, Wikipedia Ahenba information kaya mapangbigani. Soma Laisramgi Future Project Adudi Iramdam Asigi Manipur Film Industry asi hena mai pakpa national amadi international level da porakpa maramaduna mayam asi viewer mayamgi matengna mai pakpa haibadu oigadoribani aikoi mayamna yokhatminasi khutsamnaraga. Marak thatna wahaya matang thamjage aihaki atopa channel RIKESH Education asi parents amadi satrogi damak semjaba video ni. Video asi school college ta pangloidaba ahenba knowledge ki video ni. Maramaduna sibu subscribe to view amadi yengbiyo. Hauzik yengbiriba video asigi makhada yauriba description asida changbiraga please subscribe to biramu amadi video sileba phawpatang yengbiraga comment thambiramu. Soma Laisramgi waridagi aikhoina khangjai madudi ahambada isagi haijaba pamjaba talent adu isana khangdokpiraga thabak aduda thawai hakchang yauna tawbiba amadi honabiba. Anisubada Miyoiba haibasi loinamak chap manai isagi honajamalna isagi mahei chagadoribani. Ahumsubada imung manungi mateng yawarga miyoiba haibasi mai pakpa heli. Madi marisubada somana matam aduda doctor tamba fangde haina kaptuna leiramagadi ngasi mayamna Soma Laisram haina khangbiramloi. Channel asi hana subscribe tawbikradi thank you so much. Tawbidragadi red button gi subscribe adu nambiu all bell button su click tawbiu maramdi ai hakna anoba video upload tawbada isagi mobile natraga computer da fangbigani. Like tawbiramu comments da ibirau mathang karamba saknaira bigi video yengjaningba sungsoi soidana semjarake. Video asi nungsiraba iramda Manipur, Assam, Tripura, Northeast amadi India da leiriba viewer mayambu pukning thauna piba amadi motivate tawbagidamak semjaba video ni. Soma Laisram, she is still single and her hobbies are singing, dancing, shopping, playing guitar, keyboard asinachingbani.
ꯏꯁꯇꯔꯟ ꯁ꯭ꯄꯣꯔꯇꯤꯡ ꯌꯨꯅꯤꯌꯟꯒꯤ ꯕ꯭ꯔꯥꯟ ꯑꯦꯝꯕꯦꯁꯦꯗꯔꯁꯨ ꯑꯣꯏꯔꯤꯕꯤ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁꯄꯨ ꯌꯣꯛꯈꯠꯄ ꯊꯧꯅꯥ ꯂꯩꯔꯕ ꯂꯩꯔꯕꯤ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯁꯤꯅꯤ꯫ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯒꯣꯀꯨꯜ, ꯄꯣꯅꯤ, ꯕꯤꯖꯨ, ꯂꯤꯁꯤꯄ꯭ꯔꯤꯌꯥ, ꯖꯦꯞ ꯕꯤꯖꯣꯁ, ꯔꯇꯟ ꯇꯥꯇꯥ, ꯁꯛꯅꯥꯏꯔꯕ ꯀꯌꯥ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨꯁꯨ ꯌꯦꯡꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯐꯪꯕꯤꯒꯅꯤ꯫ ꯏꯆꯦ ꯏꯆꯜ, ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛ ꯏꯁꯣꯔꯗ ꯅꯤꯖꯔꯤ꯫ ꯃꯃꯜ ꯂꯩꯔꯕ ꯃꯇꯝ ꯑꯗꯨ ꯀꯥꯏꯊꯣꯛꯄꯤꯔꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯛ ꯌꯨ꯫